Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lawbirasi Eigi Thamoigi Ningaichaobi kunmari suba tangka Suhen sanana school dagi tokrani khalubada Anjali su nungaifam khangdri toka dauribagi maram su khangningli adubu farewell pirani khakhaibani maram adusu khangba ngamlamdi asum khalambadagi mobile adu paikhatuna SMS ama tharami Sir kaigino school dai tok tuise Suhen sanasu ikan kanadana reply tawrei nanging dabagi Sir adumai hainuwo handakti Suhen sana emoji ama tharei Suhen sanana emoji khaktanga tharakpa aduda Anjali di I ka kiduna magi haini hairoi khangdabidu tawrei Sir emoji do yeningde ado sir aigi number do manglangi nungsibi haini save tawrido ai nungsibai natro handak tharakliba SMS adu ubada Suhen sana adu khangprek khangi karamna khangkribano hainisu wakhalda khalei kuidi phatning singlei Anjali na YouTube da karigumba khara yenge haiduna magi mobile lawkibado mana wakal khanduna leiringei SMS amas thazilei Sir nungsibi katang hayo manglangi haiba wahayado laktho ai nungaiteba ko handakti Suhen sana SMS adu ubada khanghaudana mapi sintharei machindasu tablapna solei karam lakthokani lakthokpa yadi wahi aduna hena magun haplibani icham chamjabi ingaw ngawjabi nangbu hundo umduna aidi soidana chatkragani masi khalubada ai siba kibani tasengna ai siba kibani Suhen sana makata na reply di piraktre Anjali su reply laktaba aduda nungaitana sonjai kaigino sir na ibu nungsiraga nungsidaba sarise somda haikibagi matungina jenglei su magi mobile ado off toksinduna thamlami mapi sinthaduna kapli magi ka aduda machinda su sonjai nafamdagi aina laptop lekana nang aibu waroganu ko kamcha Eigi Thamoigi Ningaichaobi themba ngamdre karigumba laibakna tamlamduna kamchaga amu loina kiba tarabadi Eigi Thamoigi Ningaichaobi kamchana thembiyu ko aisu kamchagi Thamoigi Ningaichaobi hoisege machagi matawadu uraga ibechasu thongjodagi nungaitana yengli jingsang numidangi pung 10 khare helakpa adwaida chengleida call tawri jingsang na call tawjarabasu switch off hairakli jingsang su mapukningda tumina solei masaga ngamdra zatlane off thamjalisibo jingsang ahenba wakhaldi khaludi icham chamna dmak khalami jenglei mangduna leiri wakhalsu mawong khali karino aina tawrisibu maram charibra kaisulan jadaba kamchana karamna torongani sorma pi ama hondoklaga tapna solei kamchaga loina rubana aigi mama amadi leikidraba bababu panduna mina thina nganglabani aduga mara leijadraba thamoy ani busu Helena nangna ayat papire madugi damak nangsu aina lemna di tharoi sumning singlubada Helena gi mama machana mamabu thina nganglamba leikidraba mapabu panduna hairamba mayamaduna ma jingsangdagi lapthoklagi haina adum khalami kamcha aina nafamdagi lapthoklibasigi maram aina di hairoi adubu karigumba kamchana khanglaktuna aigi nakda lakpadi oyuko karigumba aibu lana khanduna lakhidrabasu aigi laibakini khalage handaki matang asida ai sunungsi changhing tawrage changhing asida mai paklabadi ai kamchagi mafamdagi amuk khana lapthoktuna chatloi lepliba warib khaliba wakhaladu tasengna mara chetna lepkhrabra haibadudi jenglei khaktana khangani adubu lepliba warib khaliba wakhaladudi Thamoigi Ningaini Jingsangi mafamda tauba
Thamoigi Ningai. Adubu Chingsangna magi nungsibigi Thamoigi Ningai ado khangladuna themlakidra. Somda Chingsang sum mangduna leirambadagi Chengleina tharakiba number ado khangning ningsinglaktuna khudakta number aduda call torami. Khaba sum hiplambadagi mobile adu vibrate torakpa aduda lokhatuna yenglami. Number adu save tawdaba number ni. Adubu true caller hapana Chingsang ni haiba adum khanglami. Adudagi usittaba minok ama noklaga call adu paikhatli. Hello Chingsang. Chingsang ingak na haire. Sombu kanano? Khaba walote asengbado adum nofet tawduna haire. Airo khabani. Chingsang sorma pi mo hondok laga haire. Khaba nangna oire Chengleida wa adu loiba nangdi khaba da oina phat haire. Mani. Wahai aduda Chingsang bisumani adu sukchinduna haire. Madugi maram karino? Maram haibabu ai Chengleibu pami. Khabagi wahai aduda Chingsang di sauningba khambanba pulap punsinare. Adubu ingna lemna adumak hairaklami. Maga nushinaba nupa lei haibadi nang khangbra? Khaba nofet ka tawraga. Khangi. Aduga nushinaiba nupa adusu nangni haiba ai munna khangi. Handaki wahai dumadi Chingsang asauba phathaba ngamlaktre. Aduna sauna laurai. Nangna pamisi kaino? Khaba usittana noklaga. Aina pamisiro Chengleidi. Chingsang handakti sauna koladu phatkak thali. Aduga machindasu sauna solai. Suk usittaba. Masi hairaga amuk Chengleida call torei. Adubu hojiksu off adum leirami. Chingsang handakti mobile adu laktana langsili phamungda. Aduga masu kakhalaktuna hipthai. Ahingduma Chingsang su Chengleisu tumthaba yadana nongankhai. School dani mahiroi mayam adu oza suyen sanada ngamjaba khudol pot pirami. Farewell gi thauram adusu mapung phana loisinduna masa masagi class ta changdarai mahiroi mayam adu. Mahiroi khudimaki maithongda harauba nungaibagi mami tadi. Ningba kaiba thawai nungaitaba kapubagi sakfam kaiba ngakta ngaikri. Ngasigi numita mamittagi mapi taduna kapkidaba mahiroi amata yaukidi. Class tasu amaga maga onsinaduna wari kya sanari. Anjali hoisu tumin phamli. Kaplubagi mamittusu ingangangli. Jenglei tumina sum phamlambadagi khangai haire. Ngasai senior khaina sanaba wari do noi tahobra? Pinkina. Tahaude kai wari no? Jenglei na haribadu Anjali su khangning na haire. Kaino kanai wano? Surbalana. Wari do sathairo. Jenglei su tapna haire. Ngasai aikhoigi maningda phamba senior nupi khaina sanaba wari duni. Chengleida Anjali na hanglei. Aidi karimta tahaudre kapna bohonaringaida. Pinkina. Ai sukradi tahawe adubu mayakti sengna tahaude. Surbalana amu. Yarise Jenglei nangna tahaubadu liro. Jenglei surama sangna hondoklaga tapna hairei. Moina haibada Sir Suyense nahanwai moina 11 exam tharamdaido adudasu masana bagine haibra kaino suti sangna lauki hainiye. Wahai aduda Anjalina. Adu ngasai Sir na haibadadi thabak na yadabagi oza oi bisi tokpane haidudi. Surbala. Hoi haikiye. Pinkina. Adu erasu kanana khangbano haijin boiramadi. Chengleina. Senior khaina hairiduna chumladi kayoina nakibzano matamduda. Handakti Anjali. As yare ba swai labu wari ngakta. Hoise to ase.
Suhensana mayumda hek halakpaga mahairoisingna pirakpa khudol potsing ado atopa kada thamlamlaga Anjali na pirakpadu khag magi kada pusimduna changlei. Suhensana su panthadi phamungda ngek phamthaduna box adu hangdoktuna yinglami adubu yauramlibadu ubada mahangakle. Box manungda yauramlibadu atai karisnati chewing gum ngaktani. Suhensana nokfe tawna chewing gum khar lakhali adubu chewing gum khar lakhalakpada che mathuk naiba ma yauribadu urei adudagi panthadana che adu phat lakhali aduga hangdoktuna iramliba adu khonjal taplapna baba haurei. Sir, chewing gum pibase thungnai hai adugi aisu pibani aduga aidi sir udrabadi yam wani school su kaningaroi ado imanabina hariba sir ne school dagi oza oiba todi aiga nungsinaba yarena aduna ai nungairamdabado kharadi phakrengo aduna sir ibani nungsinarase yadaba tawnuko ai sir bu yam nungsiyaba aigi photo ama sapkibani hayeng kaigumba kanda aibu uninglaknari photo ado yengaga leinaba maduna aina sir gi mafamda piba khudolni aduga maruiba mana aigi number do manglan gi nungsibi haina save tawbudo semdokpiyu ko sir. Suhensana che duda iramliba wahai kharadu paba loibaga thuna yangna chewing gum maraktuda photo adu yaubra haini yenglami adubu Anjali na haibadu chumle photo adu yauramle. Photo aduda Anjali di nofet tawri adubu Suhensana di photo adu urubada mamittagi mapi sintarakiba khanghaudi makutuna photo aduda nungsina naduna machinda taplapna solei. Aisu nangbu nungsiya nungsibi. Suhensana sintarakliba mapi adu taithoklaga pocketagi mobile adu lakthoktuna Anjali da SMS ama type tawduna tharami. Khudose yam pamjari. School halakpaga Anjali su mobile adu paiduna leibagi mapa hek thokuri SMS adu ubada haraubana phidring chongi adudagi reply ama sat pisili. Sir, asingba? Asingba. Suhensana na love ki emoji ga tharakpa duda Anjali di haraubagi pankhai laikidre nokfe tawduna reply hanba pau kawba makhai leiri tanja duda Suhensana gi SMS ama muk laksili. Kona pau faunarase hojikti yam ware aduna sapothagi ko. Handakti Anjali su phathalei. Hoi sir. Somda Suhensana nokfe tawi adubu nokliba minok adu karamba matam phawbada maga loinaduna leigadori. Numidangi matamni chingsangdi chengleina phone off sum thamjinba aduda leibi yaraktre Anjali gi katamna laktuna thong adu thili. Anjali su thong adu phat hangdorei chingsangna leptuna leirambadu ingangakna hanglei. Kaidoragi kamcha chenglei dong asi school lakra lai kaino sir Suhensana farewell pibagi kanasu school lepti yengasidi wahai adu tabada chingsang machinda tablapna solei masa yamna sokchilaba zala wahai adu da Anjali di ingangakna hairei kamcha kanabunu krishnate ado chenglei gi phone do ngarangdagi off hanglakte adu kaidorage chingsang su saurapna ho adu kaidobagino na hayeng hango haiba aduidi sir Suhensana do aingonda piba taba nahan makhai oirabasu ngasi di chingsang tapna hairei bema nangi mitki pidi kamchana su uba pamdi aduga itawna su uba pamlamoi wahai kharasi khak hairamlaga chingsang phatchaki Anjali di hairamliba wahai aduda gyan gauna mangduna lehawi adudagi kagi thong adu lonsilamduna phamungda tapna hiptharaktuna wakhalda khalei. Kaino kamchana hairamisibo aduga kamchana masa sokchilaba zala haina tapna sonkibaduna kari ngasai senior kharana sanakiba wari ne haiduna chengleina tamlakibaduna kari wafamani asi
mari leynabagumna tawi. Wakalsing adu khalambadagi Anjali longna fuk hawgalaktuna phamang mayai aduda phami mapisu tarai machindasu murum murum solai. Sir, nang naramganu ko. Ay na ngasi tariba pausing ase asing boy halamganu. Ay sir na nabado yengba ngamoy. Kaplambadagi mapi adu phatay thoklaga amuk machinda solai. Kaino ay singarobo chumilali sukangdana ay nakapisibo. Numitumasu hawkri school dani class hawgadaba matam khara watlingaidani Anjalina. Jinglei nangi phone off thami haina. Pinky na. Kaigi thamino ay sungarang torambane ado nangna off thamabanina adum to ay phone pairuye ado nuina tawrake hairasu aikoi magi number do aduda oina tawro. Kaigi pairuidoriba maram leibagi surbalana amu maram do kaino Jinglei hainingdana hairaklami. As to asiba kamchana marolama nangna marolama ai gian ngaure. Jinglei wahadu thaidoktuna hairei. Sarga wari sanabro. Wahai aduda Anjali su nokfet ka tawraga. Aigi kudoldo pamjari hairei. Marup ahumak harauna hanglei. Ha, asing bagia. Ado Jinglei na kaidoraba sarse anaba leiba jala khangde. Masi haiduna moigi kamchana tuminna tablap sonkiba wahai aduga mana sar suhensana piyu harubada magi kamchana hairamba wahai singadu mamanabi singadu tamlami wari singadu tarabada surbalana hairaklami. Adudi jingnani kenoidro. Pinky na mo. Hoy, aduni senior sing na haribu wadusu jumlamba yai ne. Jinglei su tap na hairei. Yai. Jinglei Anjali da muk onsilaga tap na hairaklami. Kamchadi pumna makhanglamgani aduna kamchada hango. Hayu yaraktradi. As grigi tao upaya mana traga ama tawraga asingmadu khangdoksi. Sarda hangbadi. Hairakadaba mandi. Pinky na. Hairakani habadi thazade. Makhoi mari asumna wari sanaringai oza changlaktuna class su hokre. Bino machabu kauduna machagi katamna changlei. Bima ho bimo. Helena su taraduna khumlei. Kaino ima. Bino su machagi phamung machi aduda phamtharaklaga hairei. Kamaina tawse haino mama adusu laide. Aduni ima aisu khalini. Ngaiko thoibabu purau wahang khara hangjagi hayauriduna karamna tawgadori. Helena su sauna kantakna hairei. Yam pharoidori machadagi mamaduna khara kit hele. Hey, tumi leyu napa tani ni nangbo. Masi masune yam pharoidori bani ipani kaina. Khabadane kari kari no tawba yaba taw hayu natrabadi ekhoina tawrani hayu. Hoi ma hore numidang hairage haujiti thabak chilamgani. Hoi hoi. Mama macha ani dugi makok aduda afaba wakal khanba haibase heitabana phattaba wakal kaya khanduna migi mangnaba tawri. Jinglei magi cycle adu thauduna school halai. Leirak machinda Jinglei bungaiduna leiramliba khabana Jinglei halakpa ubada hairaklami. Abem amta ngaikho. Jinglei su mina kaurabanina cycle adu khamduna khumningdana khumlei. Kaidore kaka nangonda aigi number do block hangona hagi tawbani. Jinglei su ingakngakna. Ha, karibo. Khabana khumgi haina maya ka thorakpaga karomdagino khanghaudi
ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯈꯪꯈꯥꯝ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯏꯈꯪ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯗꯒꯤ ꯁꯥꯎꯔꯞ ꯇꯧꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯀꯨꯝꯊꯔꯛꯏꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯆꯦꯡꯂꯩ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤ꯫ ꯈꯝꯆꯥ! ꯆꯤꯡꯁꯥꯡꯗꯤ ꯆꯦꯡꯂꯩꯗ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯈꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯆꯤꯡꯁꯥꯡꯅ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯥꯕꯁꯨ ꯏꯉꯛ ꯉꯛꯏ꯫ ꯆꯤꯡꯁꯥꯡ ꯃꯃꯤꯠ ꯑꯗꯨ ꯈꯥꯔꯞ ꯈꯥꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ? ꯈꯥꯕꯁꯨ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯣ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯗ ꯀꯣꯛ ꯊꯥꯗꯒꯅꯨ ꯈꯥꯕ꯫ ꯀꯩꯅꯣ ꯑꯣꯏꯔꯣꯏꯗꯕ ꯍꯥꯏꯕꯕꯣ? ꯍꯧꯖꯤꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯅꯤꯁꯤꯅꯤ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯑꯩꯅ ꯊꯥꯖꯒꯅꯤ ꯁꯤꯔꯣ? ꯊꯥꯖꯕ ꯊꯥꯖꯗꯕ ꯅꯪ ꯑꯗꯨꯝ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ꯫ ꯆꯦꯡꯂꯩꯗꯤ ꯏꯉꯛ ꯉꯛꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯁꯥꯡꯗꯨ ꯆꯦꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯨꯝ ꯆꯪꯉꯣ ꯑꯉꯥꯡ ꯃꯆꯥ꯫ ꯆꯦꯡꯂꯩꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯈꯥꯕꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯆꯪꯈꯤꯕ ꯌꯥꯔꯣꯏ, ꯑꯩ ꯋꯥ ꯍꯥꯏꯈꯤꯗꯣꯏ ꯋꯥꯠꯂꯤ꯫ ꯈꯥꯕꯒꯤ ꯃꯑꯣꯡꯁꯤꯗ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯆꯤꯡꯁꯥꯡ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯔꯝꯃꯤ꯫ ꯆꯦꯡꯂꯩꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯥꯕ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯆꯦꯡꯂꯩꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯦꯡꯂꯩ, ꯑꯩ ꯅꯪꯕꯨ ꯄꯥꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯥꯕꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔ ꯑꯗꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯄ ꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯦ ꯏꯔꯝꯁꯨ ꯅꯠꯇꯦ ꯅꯔꯝꯁꯨ ꯅꯠꯇꯦ꯫ ꯚꯥꯞ ꯇꯥꯅꯁꯤ꯫ ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯏꯖꯠ ꯁꯣꯛꯅꯕ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯪ ꯆꯠꯂꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯝꯕ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔ ꯑꯗꯨ ꯈꯪꯇꯥ ꯊꯥꯗꯣꯔꯛꯏ꯫ ꯈꯥꯕꯁꯨ ꯆꯤꯡꯁꯥꯡꯅ ꯑꯗꯨꯝꯅ ꯈꯪꯇꯥ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ꯫ ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯩꯗꯧꯔꯤꯒꯦ? ꯀꯣꯛ ꯆꯪꯉꯣ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯆꯦꯡꯂꯩꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯛꯏ꯫ ꯑꯗꯨꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯆꯤꯡꯁꯥꯡꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ, ꯐꯣꯟ ꯑꯣꯐ ꯊꯝꯒꯅꯨ꯫ ꯆꯦꯡꯂꯩ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯆꯦꯡꯂꯩꯅ ꯆꯠꯈ꯭ꯔꯕꯗ ꯈꯥꯕꯗ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯨꯡ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯂꯕꯗꯤ ꯅꯪ ꯁꯤꯕ꯭ꯔꯥ ꯑꯩ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯣꯏ꯫ ꯈꯥꯕꯁꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯌꯦꯡꯂꯁꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯁꯥꯡ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯈꯤꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯥꯕꯁꯨ ꯆꯠꯈ꯭ꯔꯤꯕ ꯆꯤꯡꯁꯥꯡꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯜꯍꯧꯏ꯫ ꯑꯩ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯏ, ꯃꯔꯝꯗꯤ ꯆꯦꯡꯂꯩꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯆꯪꯁꯤꯜꯂꯨꯔꯕ ꯂꯝꯕꯤꯅꯤ, ꯍꯟꯗꯣꯛꯇꯨꯅꯗꯤ ꯆꯠꯂꯣꯏ꯫ ꯁꯣꯝꯗ ꯆꯤꯡꯁꯥꯡ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯑꯁꯥꯎꯕ ꯑꯗꯨ ꯍꯦꯛ ꯅꯦꯝꯊꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯆꯦꯡꯂꯩꯒ ꯊꯦꯡꯅꯔꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯁꯥꯟꯅꯕ ꯐꯪꯉꯗꯤ ꯈꯟꯅ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯅ ꯈꯥꯕꯒ ꯑꯣꯏꯅ ꯈꯟꯅꯔꯒ ꯍꯜꯂꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯔꯤꯡꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯁꯨꯌꯦꯟ ꯁꯅꯥꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯀꯃꯥꯏ ꯂꯦꯜꯂꯤꯕ? ꯉꯥꯏꯈꯣ, ꯑꯩꯒ ꯂꯥꯏꯔꯤ, ꯅꯪꯒꯤ ꯑꯝꯇ ꯈꯟꯅꯁꯤ꯫ ꯁꯨꯌꯦꯟ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯀꯩꯅꯣ ꯑꯩꯒꯤ ꯀꯔꯤ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ? ꯆꯤꯡꯁꯥꯡ ꯇꯞꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯈꯔꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯅ ꯐꯖꯅ ꯌꯦꯡꯁꯤꯜꯂꯒ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯁꯨꯌꯦꯟ ꯁꯅꯥꯁꯨ ꯇꯞꯅ, ꯕꯕꯥꯅꯁꯨ ꯇꯣꯏꯅ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗꯤ ꯌꯨꯝ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯁꯨꯌꯦꯟ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯍꯦꯟ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯅꯤꯡꯉꯤ꯫ ꯃꯇꯝ ꯈꯔꯇ ꯑꯣꯏꯔꯕꯁꯨ
ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯤ꯫ ꯅꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯁꯨ ꯆꯠꯅꯤꯡꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗꯁꯨ ꯍꯤꯗꯥꯛꯀ ꯀꯥꯞꯂꯨꯕꯗꯒꯤ ꯁꯝꯒ ꯂꯣꯏꯅ ꯀꯦꯜꯂꯤꯗꯨꯅꯤ꯫ ꯃꯗꯨꯅ ꯑꯩ ꯍꯤꯡꯍꯟꯕ ꯉꯝꯕꯁꯨ ꯅꯠꯇꯕ ꯑꯩꯁꯨ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯊꯥ ꯈꯔꯁꯦ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯁꯤꯡꯅ ꯊꯥꯔꯛꯄ ꯊꯥ ꯈꯔꯒꯤ ꯃꯇꯝꯗꯨꯗꯤ ꯁꯨꯒꯗꯧꯔꯦ꯫ ꯁꯨꯍꯦꯟꯁꯅꯥ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯈꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯦ꯫ ꯅꯨꯄꯥꯒꯤ ꯍꯥꯞꯅꯕ ꯁꯝꯁꯨ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯐꯪꯂꯕꯅꯤꯅ ꯄꯩꯁꯥ ꯇꯤꯡꯈꯩ ꯁꯝꯒ ꯂꯩꯔꯒ ꯍꯥꯞꯂꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯅꯣꯏꯒꯤ ꯅꯁꯥꯒꯤ ꯍꯧꯖꯔꯤꯕ ꯁꯝꯗꯣ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯑꯍꯥꯞꯄ ꯁꯝꯁꯤꯅ ꯍꯦꯟꯅꯁꯨ ꯐꯖꯩ꯫ ꯏꯁꯥꯒꯤ ꯁꯝꯁꯨ ꯑꯗꯨꯝ ꯃꯥꯟꯖꯩ꯫ ꯍꯣꯏꯅꯦ, ꯑꯁꯦꯡꯕ ꯅꯁꯥꯒꯤ ꯁꯝ ꯌꯥꯝ ꯃꯥꯟꯕꯅꯤ ꯅꯪꯒꯤꯗꯣ꯫ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯁꯤꯔꯕꯨ ꯈꯪꯗꯦꯗ꯫ ꯂꯩꯅꯤꯡꯉꯨꯅꯨ ꯏꯇꯥꯎ, ꯂꯩꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯂꯩꯅꯤꯡꯗꯨꯅ ꯂꯩꯈꯤꯕ ꯅꯠꯇꯦ, ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯑꯣꯏꯔꯕꯁꯨ ꯐꯥꯔꯁ ꯁ꯭ꯇꯦꯖꯇ ꯈꯪꯂꯝꯂꯕꯗꯤ ꯀꯟꯕ ꯉꯝꯂꯝꯕꯁꯨ ꯌꯥꯕꯅꯤꯀꯣ꯫ ꯃꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯤ ꯏꯇꯥꯎ꯫ ꯆꯤꯡꯁꯥꯡꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯍꯣꯏꯁꯦ ꯐꯔꯦ, ꯑꯗꯣ ꯍꯥꯏꯌꯨ, ꯑꯗꯣ ꯀꯩꯗꯧꯔꯕ? ꯁꯨꯍꯦꯟꯁꯅꯥ ꯃꯄꯤ ꯇꯥꯔꯩ, ꯃꯈꯣꯟ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯛꯏ꯫ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯑꯟꯖꯂꯤꯕꯨꯗꯤ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯍꯧꯒꯦ꯫ ꯃꯁꯤꯃꯇꯗꯤ ꯅꯪꯅ ꯌꯥꯕꯤꯌꯨ꯫ ꯆꯤꯡꯁꯥꯡꯁꯨ ꯍꯟꯗꯛꯇꯤ ꯃꯄꯤ ꯇꯥꯔꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯣꯏꯗꯅ ꯑꯟꯖꯂꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯁꯨꯍꯦꯟꯁꯅꯥ ꯃꯄꯤꯗꯤ ꯇꯥꯔꯤ, ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯗꯣ ꯑꯩ ꯋꯥꯅ ꯉꯥꯏꯔꯝꯒꯦ꯫ ꯌꯥꯏꯖꯤꯠꯇꯁꯨ ꯆꯦꯡꯂꯩ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩ ꯅꯈꯣꯏ ꯄꯨꯂꯞꯀ ꯎꯅꯕ ꯄꯥꯝꯃꯤ꯫ ꯁꯨꯍꯦꯟꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ꯫ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯍꯣꯏ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯟꯖꯂꯤꯁꯨ ꯊꯣꯡꯖꯤꯜꯗꯒꯤ ꯇꯥꯔꯝꯃꯤ꯫